ꯑꯍꯥꯟꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ UGC ꯅꯦꯠ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ UGC ꯅꯦꯠ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯅꯅꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯒꯤ ꯃꯥꯏꯀꯩꯗ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ NTAꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯖꯐꯝ ꯄꯤꯔꯤꯕ MLA ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯤ ꯀꯨꯀꯤꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕꯁꯤꯡꯅꯤ ꯀꯃꯤꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA TH ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯁꯒꯣꯜꯃꯥꯡꯗ ꯂꯩꯕ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯗꯨ ꯃꯤꯇꯩ ꯑꯣꯏꯔꯕꯁꯨ ꯀꯨꯀꯤꯒꯨꯝꯅ ꯇꯝꯊꯤꯕ ꯁꯔꯝꯆꯠ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯅ ꯍꯩꯀꯛ ꯃꯄꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯈ꯭ꯔꯝ ꯔꯣꯃꯤꯌꯣꯅ ꯉꯁꯤ ꯍꯩꯀꯛ ꯃꯄꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯝꯈꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯗꯨꯗꯤ ꯇꯥꯍꯟꯕ ꯆꯨꯝꯂꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 19 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯐꯝ ꯈꯪꯗꯅ ꯋꯥꯔꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯗꯅ ꯈꯩꯕꯨꯡ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯀꯜꯂꯤ ꯍꯥꯏꯕꯒꯨꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔ ꯃꯤꯌꯥꯝꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯂꯩꯕꯔꯣꯝꯗ ꯆꯠꯇꯨꯅ ꯂꯩꯔꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯠ ꯁꯤꯡꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯥꯎꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯈꯣꯡꯗꯥꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯤꯡꯇꯝ ꯑꯅꯤꯃꯛꯇ ꯑꯀꯤꯕ ꯂꯩꯇꯅ ꯊꯧꯅꯥ ꯂꯩꯅ ꯆꯠꯇꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯂꯩꯇꯕꯒꯨm ꯇꯧꯔꯤ ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯀꯜꯂꯤ ꯍꯥꯏꯕꯒꯨꯝ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯐꯪꯁꯟ ꯀꯌꯥ ꯄꯥꯡꯊꯣꯛꯄꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯍꯩꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯥꯒꯠꯇꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯀꯔꯤꯒꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯃꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯁꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯊꯥ 19 ꯆꯠꯊꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯇꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕꯅꯤ ꯂꯥꯜ ꯃꯔꯥ ꯑꯁꯤꯗ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯏꯍꯧ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯥꯛꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡꯅ ꯍꯔꯥꯎꯅꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯆꯤꯐ MINISTERꯒꯤ ꯃꯊꯛꯇ MLA ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯐꯣꯡꯅ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯉꯝꯂꯛꯄ ꯍꯥꯏꯕꯁꯤ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯁꯤꯟꯗꯣꯛꯄ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯆꯤꯐ MINISTER ꯁꯤꯟꯗꯣꯛꯄ ꯄꯥꯝꯂꯤꯕ MLA ꯃꯤꯅꯤꯁꯇꯔ ꯈꯔꯅ ꯃꯌꯦꯛ ꯁꯦꯡꯂꯕ ꯋꯥꯐꯝ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯊꯛꯇ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯔꯝ ꯁꯦꯡꯅ ꯄꯤꯗꯨꯅ ꯁꯤꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯡꯁꯤꯟꯅꯔꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯍꯦꯟꯅ ꯁꯥꯡꯊꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯃꯗꯨꯅ ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯣꯛꯂꯁꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯎꯠꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯕꯛ ꯎꯠꯄ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ AHPI ꯃꯅꯤꯄꯨꯔ ꯆꯦꯞꯇꯔꯒꯤ ꯑꯍꯥꯟꯕ ꯃꯦꯗꯤꯀꯦꯜꯁ ꯃꯤꯗꯤꯌꯥ ꯐꯦꯂꯣꯁꯤꯞꯀꯤꯗꯃꯛ ꯄꯥꯎꯃꯤ ꯃꯔꯤ ꯈꯟꯈ꯭ꯔꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁ ꯏꯟꯗꯤꯌꯥ AHPI ꯃꯅꯤꯄꯨꯔ ꯆꯦꯞꯇꯔꯒꯤ ꯑꯍꯥꯟꯕ ꯃꯦꯗꯤꯀꯦꯜ ꯃꯤꯗꯤꯌꯥ ꯐꯦꯂꯣꯁꯤꯞꯀꯤꯗꯃꯛ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯈꯜꯂꯛꯂꯤ ꯉꯁꯤ ꯂꯪꯒꯣꯜꯗ ꯂꯩꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟड ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯂꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯍꯦꯜꯊ ꯀꯦꯌꯔ
Providers India Manipur Chapter की President Dr. K.S. Palina फोंदोखिबदा फेलोशिप असी ngasi mathang sahi January 30 फाव सथगनी मरुअइना हेल्थ केयर की लमदा थियंगनरिबा खुदोंग सादबा challenges खुदिमकी मताना मपुंग फाना नैनबा अनाब खुदिमकी हिस्ट्री सिंग मपुंग फाना खंगबगा लोइनना बैलेंस ओइना रिपोर्टिंग तौनबगी पनमने AHPI Manipur Chapter असी 2020 की कोरोना मतमदगी हौदोखिबने AHPI Manipur Medicals Media Fellowship asina Manipur gi oiriba health care gi matangda doctor sing unaba hospital sing da satuna health care gi matangda ground report pi na miyam ni hena mapung phana khanghan mangamlagani amadi miyam dagi hena wakhalok sing oiragani fellowship course asigi manungsana health care gi lamda khang hairaba doctor sing official sing stakeholder sing asu उनबगी तंजा पीरी अमदी मलेम की हेल्थ केयर की लमदा होंगलकलीबा अहोंगबा कया सिगी मतांगसु खननैनगनी प्राइमरी हेल्थ केयर अमदी रूरल हेल्थ केयर की लेरिबा अवार अपासिंगी मतांगसु मियेंग संगदुना येंगसिनबसु होनगनी कम्युनिटी हेल्थ सेंटर प्राइमरी हेल्थ सेंटर अमदी सब सेंटर सिंगदसु सकनी हेल्थ केयर की लमदा लेरिबा सिनमी पेशेंट सिंग अमदी अकोयबदा लेरिबा मियांगसु हक्थेंगना उनदुना इंटरेक्ट तोगनी लमदम असिदा इसिंग नुंगसित की अहोंगबा कया अमा लाई इसिंग मरम ओइरगा तोवान लाइना मखल किया थोगली फेलोशिप असिना मणिपुर की मेडिकल साइंस की हिस्ट्री सिंग हेना मपुंग फाना खंगलगनी डॉक्टर स्टाफ सिंगसु उनदुना करी अवाट अपा सिंग लेबमदी मपालमदा लेयंग बसपदा सेल थुंग क्याम संगबसिना कयाम कानबा हाइबतु कुपना नैनदुना खंगलबा मतुंगना मियामदा बैलेंस ओइना रिपोर्टिंग पीदुना खंगनबा ngamlagani डॉक्टर अमदी पेशेंट सिंग की मरक्ता लैनरिबा मरीसु हेना मपुंग फाना खंगनदुना सेशन हलगनी लोइनना होंगलकलीबा अयिंगसागी फिबम मसिना मियोयबे खोयदा खरा मखै सफनबा अवेयरनेस पीबा मथौताय तोंगान बलाइना मखल क्या पौरकलीबा सिदगी ngakthonaba अखोय पुना वखल तामिनसी अवेयरनेस कैंपेन क्या मस पांगथोक्तुना लाखली मखाताना स पांगथोक दरकार ताय हैबो वखम थमखी एसोसिएशन ऑफ हेल्थ केयर प्रोवाइडर्स इंडिया मणिपुर चैप्टर की अहानबा मेडिकल्स मीडिया फेलोशिप की दम खलकलबा मीडिया हाउस के दुदी प्रिंट की ओइना येफबा खरिबम ngangom Suresh Kumar amadi electronic ki oina elangmam Ojit Kumar laimapokpam Kabi Chandra ni haidi ngasigi pawgi mipamadur AHPI Manipur Chapter ki Vice President Hawizam Rajen AHPI Manipur Chapter ki Secretary Dr. James Elangbam na sargyakhi aten mapaw madan khuthang sara henba numit taraga tare ni sukre जरीबम की जकुरा दोड़ की फादन पुख्रब मतुंग तमथीना हातोक पिख्रब नुपी अंगांग तरुकी मियापसिंग फादन सेरापियो कोकी मिलिटेंट सिंग टेररिस्ट नि हाइना लौथु हाइब डिमांड तौदुना ओरिपोक अपुन मलुप अमदी ओरिपोक नुपी अपुन मलुप की मियंग मखादा संगसिलकपा खुथांग सरा हेनबगी खोंजंग ngasi गथाना नमित तरागा तरे नि सुख्रे ngase पुंग निपान ताबदगी सरबोन थिंगेल CDS क्लब मेरा पाइबी की मिहुत सिंह खुथांग सरा हेनबगी खोंजंग संसकी नमिजुंग पुंग तरा निथुदगी नुमिदांग वैरम पुंग तरुक फावबना पुंसी लेकाइगी मियोइसिंग खुथांग सरा हेनकी नुमिदांग पुंग निपानदगिना लंगोल जोन 4 वांगदै लेकाइ LPG थोंगाक लैरेंबी मासाइकोल संगत नुपी लुकी मिहुत सिंह सतना सथकने हाइदि खुथांग सरा हेनबगी खोंजंग अदुर सरुक यारदुना पुंसी लेकाइगी सेक्रेटरी बिनाना हाइ अखोगी मियामसी हिंसाबगी सक्थाक थाकपगी मोंगद ममल यामलब थवai क्या पिखमनखरे हिंसाबगी सक्थाक थाकदौबा क्याम वाटलिबगी हाइबसी इंडिया लेंगा मदि मणिपुर लेंगा हंगहंगनी कारिगुम वाटलि हाइरबसु ओरिपोक मैकेदिगी मियामना मणिपुर मियांगी मोचसिलगा हिंसाबगी सक्थाक तु कचरगे हाइना पेनब फोंदोकपग लोइना जरिबमगी थाउदोक सेनबसिंग फादुना सेराक पिबग लोइना सेनरिबसिंग टेररिस्ट ने लौथोकदबनाखि मखा सथरकपोइना मसुम लोइसलकपोइना तोपपोना बांग्लादेश असि इंडिया की ओइना ख्वाइदिगी खुदोंथिबा लेबा ओइगदोरि यूनुस गवर्नमेंटना NE इंसर्जेंसी सिंग अमसुम सेपरेटिस्ट सिंग सगतकदबनि डॉक्टर सैजाउ जमन बांग्लादेश की मफम ताख्रब फॉर्मर प्राइम मिनिस्टर शेख हसीना इंडिया संजफम पीरुब अमसुम हाउस फाव लेबा अदुदा सिनौ हाइब यादबना बांग्लादेश असि इंडिया की ओइनादि ख्वाइदिगी खुदोंथिबा लेबा अमोइरकदोरि इंडिया थेंगनबा बांग्लादेश की यूनुस गवर्नमेंट पाकिस्तान दगी JF-17 फाइटर जेट सिंग लैसिननबा मसुम नॉर्थ ईस्ट इंडिया की सेपरेटिस्ट अमसुम इंसर्जेंट सिंग सपोर्ट तौनबा लेबा दुगी पॉलिटिकल कमेंटेटर अम ओइबगी मथक्ता ढाका यूनिवर्सिटी प्रोफेसर ओइना लेदिबा डॉक्टर सेउजामना दाबी तौख्रे प्रोफेसर सिना ममांगनसु बांग्लादेश गवर्नमेंट पाकिस्तान के न्यूक्लियर ट्रीटी अम साइन तौनबा तक्सिनबा लेख्रबनी
Veterans Academy asina Dhaka gi maikaidagi New Delhi asi kaidonungda thajaba thamloidabani Dhaka gi maikaidagi India gi North East state sing yauna Mizoram Manipur amasum Assam da laidiba militant group sing amadi separatist group sing support tawgadabani roinana hairiba jaga sing aduda lairiba sahi kya gi mamang gi India gi mayukta ningtam lal thengnariba separatist movement sing da active oina pangbu yaba mateng sing pangadabani English amaga samapan go humdraga mathoida Bangladesh na India gi matengna ningtamba phangkhraba matung leiba ani na mari leinaba mari yamna pharaga lakhibani adubu sai esi gi August da Prime Minister Sheikh Hasina gi government laikha ta khraba matungda leiba ani gi mari de hena lapthokna rakhibani Prime Minister Sheikh Hasina gi matamna phajilaga thamlamba Islamic radical group sing Yunus government lakbaga loinana थादोखिबदगी लेबा अदुदा क्राइम अमसु मिहात मिपुनगी थादो क्या लेप्तन हेंगलखली हिंदू सिंगदा टारगेट तौबगी चा हेंगलखपद नतना बांग्लादेश ता लेबा हिंदू की लाइसन क्या मई थाखरे कया अमन थुवाइखरे इस्कॉन की स्पिरिचुअल लीडर चिन्मय कृष्णदास याउन इस्कॉन की लुसिंग बहुम फजिंखरे तोआन तुआन यूनिवर्सिटी अमदी ऑफिस सिंगदा थबक तौबी हिंदू की ऑफिसर कया नमदुना थबक तगी पोथानखरे Prime Minister Sheikh Hasina gi matamna phajinduna thamlambadagi Yunus sarkar lakpaga jail gi thadokhiba radical Islamic leader oiriba Pakistan based tawba Al Qaeda ga anakpa mari lainariba Ansarullah Bangla team gi leader Jasimuddin Rasmina Saina gi matenga loinana India gi chicken neck haina khangnariba Siliguri corridor si kakthatlagani haina India da section world thamlakhiba loinana West Bengal Chief Minister Mamata Banerjee da West Bengal si India dagi maning makha tamle haina lakthokna ba phawba khan khrapni masigi mathakta Yunus government lakpaga Jamaat ul Mujahideen Bangladesh amasum Hizb ul Tahrir singba terrorist outfit singi phajilagat lairamba lusingba kya jail gi thatokhiba loinana terrorist organization singa sina phongna thabak tawboda ayaba pikhrapni Pakistan based tawba ISI na back tawba terror outfit kya amas Bangladesh to operate tawba lahore masina Bangladesh asi India gi oina di khwaidi khudong thiba laiba moigadori India gi second neck maya da China gi mateng galoina na Asia da asigumba anisuba khwaidi gi sawa Air Force base semgana bus thorang tawba haukrabane nisu paus da makhata na phongdorakli ado tendang na sumna myam da thamjaramge aduga hauzik oina di myam pau suma ta salu sinjarage masu myam puna no wabdet ngamina sena channel sigi makedi simyang pham da makhata na thamjari